ꯊꯥꯁꯤꯒꯤ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯈꯠꯂꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯌꯥꯎꯅ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯄꯨꯂꯤꯁꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯃꯣꯍꯝꯃꯗ ꯅꯋꯥꯖ ꯈꯥꯟ ꯀꯧꯏ, ꯆꯍꯤ 38 ꯔꯣꯝ ꯁꯨꯔꯦ꯫ ꯃꯍꯥꯛ ꯀꯥꯏꯔꯪ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯂꯦꯍꯥꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯔꯤ꯫ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯀꯥꯏꯔꯪ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯌꯨꯝꯗꯒꯤ ꯐꯥꯔꯒ ꯄꯨꯈꯤꯕꯅꯤ꯫ ꯃꯍꯥꯛ ꯑꯟꯗ꯭ꯔꯣꯒꯤ ꯃꯐꯝ ꯑꯃꯗ ꯊꯝꯂꯕ ꯃꯇꯨꯡ ꯃꯤꯑꯣꯏ ꯈꯔꯅ ꯐꯨꯕꯗꯒꯤ ꯂꯩꯈꯤꯗꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯅꯔꯤ꯫ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯂꯦ ꯍꯥꯏꯗꯨꯅ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯇꯨꯡꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯦꯗꯤꯁꯅꯦꯜ SP ꯑꯃꯁꯨꯡ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ OC ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯨꯔꯛꯄꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ 3 ꯃꯤꯌꯥꯝꯅ ꯗꯤꯇꯦꯟ ꯇꯧꯔꯒ ꯊꯝꯂꯝꯕꯗꯒꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 3 ꯑꯗꯨ ꯄꯨꯂꯤꯁꯅ ꯄꯨꯈꯠꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯊꯣꯛꯂꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 13ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯐꯥꯔꯒ ꯄꯨꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯈꯤꯕꯒꯤ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯃꯤꯑꯣꯏ 3 ꯐꯥꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯏꯔꯪ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤ ꯃꯣꯍꯝꯃꯗ ꯂꯦꯍꯥꯔꯨꯗꯤꯟꯒꯤ ꯃꯆꯥꯅꯨꯄꯥ ꯆꯍꯤ 38 ꯔꯣꯝ ꯁꯨꯔꯕ ꯃꯣꯍꯝꯃꯗ ꯅꯋꯥꯖ ꯊꯥ ꯑꯁꯤꯒꯤ 13ꯗ ATꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯁꯦꯜꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯥꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯊꯝꯂꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯁꯒꯣꯜꯁꯦꯝ ꯆꯤꯡꯈꯩꯉꯥꯟꯕ ꯆꯍꯤ 15, ꯆꯤꯡꯉꯥꯈꯝ ꯁꯅꯥꯇꯣꯝꯕ ꯆꯍꯤ 18, ꯁꯥꯄꯝ ꯁꯣꯃꯣꯔꯖꯤꯠ ꯆꯍꯤ 32, ꯃꯥꯏꯕꯝ ꯕꯣꯀꯦꯟꯖꯤꯠ ꯆꯍꯤ 13, ꯑꯊꯣꯛꯄꯝ ꯖꯤꯕꯟ ꯆꯍꯤ 30 ꯑꯃꯗꯤ ꯆꯤꯡꯉꯥꯈꯝ ꯃꯅꯤ ꯆꯍꯤ 94ꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ 3ꯃꯛ ꯃꯈꯥ ꯇꯥꯕ ꯋꯥꯍꯪ ꯄꯥꯎꯍꯪꯒꯤꯗꯃꯛ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯀꯟꯇ꯭ꯔꯣꯂꯔꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯑꯣꯏ ꯈꯔꯅ ꯗ꯭ꯔꯒ ꯆꯥꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯕꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯑꯗꯨ ꯌꯨꯅꯤꯠ ꯑꯁꯤꯒ ꯃꯔꯤ ꯑꯃꯠꯇ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯕ꯭ꯔꯥꯟꯆꯀꯤ ꯃꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯝꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯨꯅꯤꯠ 2ꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡꯅ ꯐꯥꯔꯕ ꯃꯇꯨꯡ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯅꯅꯕ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯤꯑꯣꯏ ꯑꯃ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯄꯨꯈꯠꯂꯛꯄꯒꯤ ꯊꯧꯗꯣꯛꯀ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯗꯣꯔꯛꯈꯤꯕ ꯚꯤꯗꯤꯑꯣ ꯀ꯭ꯂꯤꯞ ꯑꯃꯗ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯒꯤ ꯀꯃꯤꯁꯅꯔ ꯃꯨꯅꯤꯟꯗ꯭ꯔꯣ ꯃꯉꯥꯡꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯨꯕꯗ ꯍꯥꯟꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯌꯥꯎꯔꯝꯕ ꯑꯗꯨꯒ ꯌꯥꯎꯗꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯄꯗ ꯃꯤꯑꯣꯏ 3 ꯐꯥꯒꯠꯇꯨꯅ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ AT ꯌꯨꯅꯤꯠ 2 ꯑꯟꯗ꯭ꯔꯣ ꯑꯃꯁꯨꯡ ꯌꯥꯏꯔꯤꯄꯣꯛꯀꯤ ꯀꯃꯥꯟꯗꯔꯁꯤꯡꯗ ꯄꯥꯎ ꯈꯪꯍꯜꯂꯝꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯥ ꯇꯥꯅ ꯍꯦꯟꯅ ꯊꯤꯖꯤꯟꯅꯅꯕ ꯌꯨꯅꯤꯠ 2 ꯑꯁꯤ ꯁꯁꯄꯦꯟꯁꯟꯗ ꯊꯝꯗꯨꯅ ꯌꯨꯅꯤꯠꯀꯤ ꯃꯦꯝꯕꯔꯁꯤꯡ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯊꯝꯂꯦ꯫ ꯃꯈꯥ ꯇꯥꯅ ꯆꯦꯟꯅꯕ ꯌꯥꯎꯔꯝꯂꯕꯗꯤ ꯄꯨꯂꯤꯁꯇ ꯁꯤꯟꯅꯒꯅꯤ꯫ ATꯅ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯩ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯒꯅꯤ ꯍꯥꯏꯈꯤ꯫ January ki tang 2025 nungdin waramda yamna thoningnaba laibak thiba thawdo ma thokpagi paw ma phangi hariba thawdokchi Arambai Tengol jene quarter gi CMP gi team sina yengsanjabada Arambai Tengol yoromba adu Arambai Tengol yawdaba mioi khujok khara gi geng amana masagi vested interest ta thabak torambagi mami khara ui khodakta masigi pose makhatana yengsanjabada lairiba unit 2 andro gi amasung Yaripoki part khara sigi commander sida pau pirambagi langlana jin leite tabak torbi miwe singsina adugo loinana jene kwata da su masiga mari lena ba pau pirambagi adu malanglana jin amta leite maduda chena bane haiba miwe taruk akoina phagasai adugo loinana ain gyoiba makhata ba cheraki investigation gi manung channa police station da koi chinajaki hena astumba langlana jin putoktuna mara laiba miwe singdu cherak phangna ba honabagi process ta Arambai Tengol jene headquarter na hariba unit 2 andro branch se suspend thamjare hosik aduda leramba miyo singdu Arambai Tengol gi jene headquarter da kaukhatuna makhatana koi internal investigation ama chathajari
ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯆꯦꯡꯒꯣꯜ ꯂꯣꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯩ ꯄꯨꯂꯤꯁꯇ ꯀꯣꯑꯣꯄꯔꯦꯠ ꯃꯈꯥ ꯇꯥꯅ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯆꯦꯟꯅꯕ ꯃꯈꯥ ꯇꯥꯅ ꯂꯩꯔꯝꯃꯒꯁꯨ ꯃꯤꯑꯣꯏꯁꯤꯡꯗꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯗꯨꯅ ꯀꯣꯑꯣꯄꯔꯦꯠ ꯇꯧꯖꯒꯅꯤ